ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯣ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯝꯃꯝꯕꯅꯦꯕ ꯉꯔꯥꯡ ꯏꯁꯤꯡ ꯊꯛꯅꯅꯕ ꯕꯣꯇꯜꯁꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯕꯤꯌꯣ ꯁꯦ ꯑꯝꯇ ꯂꯧꯊꯣꯛꯄꯤꯔꯛꯎꯅꯦ ꯑꯁ ꯗꯤꯁꯄꯣꯖꯦꯕꯜꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯣ ꯃꯥꯏ ꯒॉड ꯑꯁ ꯂꯣꯏꯔꯦ ꯑꯁ ꯌꯦꯡꯉꯨꯅꯦ ꯕꯣꯇꯜꯁꯦ ꯌꯦꯡꯉꯣꯕꯀꯣ ꯍꯦꯛꯇ ꯀꯩꯅꯣ ꯑꯥꯏꯁ ꯉꯥꯛꯇ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯕꯣꯇꯜꯁꯦ ꯃꯅꯨꯡꯗ ꯌꯥꯝꯅ ꯒꯣꯜ ꯒꯣꯜ ꯑꯝꯇ ꯅꯤꯛꯂꯧꯅꯤ ꯃꯐꯝꯁꯤꯗꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤꯀꯣ ꯄꯨꯔꯥ ꯑꯥꯏꯁꯕꯔꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯐ꯭ꯔꯤꯖꯤꯡ ꯄꯣꯏꯟ ꯌꯧꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯨꯁꯨ ꯏꯁꯤꯡ ꯇꯥꯔꯛꯇ꯭ꯔꯦꯕꯁꯦ ꯉꯔꯥꯡ ꯑꯩꯅ ꯋꯥꯏꯅ ꯕꯣꯇꯜ ꯏꯁꯤꯡ ꯂꯩꯔ ꯂꯥꯛꯄꯅꯦꯕ ꯑꯁ ꯂꯣꯏꯔꯦ 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 ꯑꯁ ꯖꯨꯀꯣꯒꯤ ꯒꯦꯁ ꯍꯥꯎꯁꯇꯅꯦ ꯍꯧꯖꯤꯛ ꯂꯩꯁꯦ ꯖꯨꯀꯣꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯈꯤꯇꯪ ꯁꯦꯝꯖꯒꯦ ꯍꯧꯖꯤꯛꯇꯤ ꯖꯅꯋꯥꯔꯤ ꯐꯥꯔꯁ ꯋꯤꯛ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅꯁꯨ ꯏꯪꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗ ꯀꯥꯟꯅꯕ ꯈꯤꯇꯪ ꯂꯩꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯂꯣꯏꯐꯥꯎꯗ ꯌꯦꯡꯕꯤꯅꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯃꯁꯤꯗꯒꯤ ꯀꯨꯝꯒꯗꯕꯅꯦ ꯁꯦꯟꯇꯔ ꯀꯦꯞ ꯌꯧꯅꯅꯕ ꯆꯠꯂꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯒꯦꯁ ꯍꯥꯎꯁꯇ ꯂꯩꯕꯅꯤꯅꯅꯦ ꯄꯣꯠꯆꯩ ꯒꯦꯁ ꯍꯥꯎꯁꯇ ꯑꯗꯨꯝ ꯊꯝꯃꯝꯃꯒ ꯂꯥꯛꯄꯅꯤꯅ ꯐ꯭ꯔꯤ ꯑꯣꯏ ꯂꯥꯛꯄꯅꯤ ꯅꯨꯡꯉꯥꯏ ꯑꯁ ꯉꯔꯥꯡꯗꯤ ꯂꯣꯏꯔꯦ ꯕ꯭ꯂꯣꯛ ꯅꯝꯕꯕꯨ ꯉꯝꯗꯦꯕꯀꯣ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯄꯨꯕꯁꯨ ꯋꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯅꯣꯡ ꯆꯨꯁꯜꯂꯛꯄꯒꯤ ꯆꯣꯠꯄꯁꯨ ꯌꯥꯝ ꯋꯥꯕ ꯑꯗꯣ ꯃꯐꯝꯁꯦ ꯂꯣꯏꯅꯃꯛꯇꯤ ꯑꯥꯏꯁꯕꯔꯛ ꯑꯣꯏꯗꯦꯕꯀꯣ ꯑꯥꯏꯁ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯂꯥꯟꯊꯣꯛꯑꯦꯕ ꯃꯐꯝ ꯈꯔ ꯂꯩ ꯍꯥꯏ ꯑꯥꯏꯁ ꯇꯥꯕ ꯑꯗꯨ ꯃꯐꯝꯗꯨꯅꯦ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯁ ꯑꯥꯏꯁ ꯉꯥꯛꯇ ꯌꯧꯗꯣ ꯂꯤꯛꯂꯤ ꯃꯥꯜꯂꯝꯒꯅꯤ ꯃꯌꯥꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯖꯨꯀꯣꯗ ꯂꯩꯔꯝꯕ ꯑꯥꯏꯁꯅꯦꯕꯀꯣ ꯑꯁ ꯌꯦꯡꯉꯨꯅꯦ ꯌꯥꯝꯗ꯭ꯔꯣ ꯑꯥꯏꯁꯁꯦ ꯀꯟꯁꯨ ꯌꯥꯝ ꯀꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯝꯇ ꯊꯥꯡꯒꯠꯂꯧꯅꯦ ꯄꯤꯁ ꯑꯝꯇꯩꯅꯣ ꯑꯗꯨ ꯌꯦꯡꯍꯟꯒꯦꯕ ꯑꯩ ꯚꯤꯗꯤꯑꯣꯗ ꯁꯤ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯀ꯭ꯔꯤꯁꯇꯜꯅꯦ ꯍꯥꯏꯕ 이승재 아줌마 이승재 영어네 뿌라 뭐 뽕가이래 봐 영어 아씨 당글러네 서거 말레지디 당시 오네 하오래 오네 아야 아야 아무도 필요 그러면
ꯑꯁ ꯖꯨꯀꯣ ꯃꯊꯛꯇꯀꯣ ꯇꯨꯔꯦꯟꯗꯣ ꯏꯁꯤꯡ ꯄꯨꯔꯥ ꯑꯥꯏꯁꯕꯣꯛ ꯉꯥꯛꯇ ꯑꯣꯏ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯈꯨꯌꯤꯡꯗꯤ ꯂꯣꯏꯔꯦ ꯑꯁ ꯂꯝ ꯊꯨꯒꯥꯏꯈꯔꯦ ꯄꯥꯝꯃꯨꯏꯗ ꯂꯩꯁꯦ ꯖꯨꯀꯣꯒꯤ ꯁꯦꯟꯇꯔ ꯀꯦꯞ ꯍꯦꯛ ꯅꯥꯀꯟꯗ ꯍꯧꯖꯤꯛ ꯑꯥꯏꯁꯕꯔꯒ ꯉꯥꯛꯇ ꯂꯩꯔꯝꯕ ꯍꯥꯏ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1:30 ꯃꯥꯄꯜꯃꯨꯛ ꯇꯥꯔꯦꯕꯀꯣ ꯃꯍꯤꯁꯦ ꯂꯥꯡꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯏꯪꯉꯦ ꯑꯁ ꯑꯝꯇ ꯊꯨꯒꯥꯏꯍꯧꯅꯦ ꯑꯩ ꯚꯤꯌꯨꯋꯔꯗ ꯑꯝꯇ ꯎꯠꯀꯦ ꯑꯁ ꯑꯁ ꯂꯣꯏꯔꯦ ꯇꯤ ꯅꯩꯕ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯈꯤꯆꯜꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒꯀꯣ ꯑꯗꯣ ꯑꯥꯏꯁꯤꯁꯨꯅꯦ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯃꯇꯝꯗꯅꯦ ꯆꯣꯠꯇꯕ ꯍꯥꯏꯇꯥꯔꯦ 하이디 속독들해봐 아이씨 또 loore 라피오 mayam 주코다 아이시디 마펌지다 안 가이레 마나리 쳤다지 야레 mayam सिक्किम दार्जिलिंग चत्तुजे आइसिदा तुम लापियो आई लेजे सेंटर कैप्टा अदो अखोई मैगी हो गए मैगी होबुजे मयाम लोग खंगना लेबने को आई टाइम लैप्स का मिनट नूडल नते से 15 मिनट नूडल्स अदु जो प्रेशर कुकर दा थोंगेबा मुनबा नाइदे लोइदि लोइसला अगर सरी पुनः आपको ये वीडियो सी उबदगिना रोय फावो यंगबिबगी दम अनो नोबा वीडियो थागलप मतम द इहान हानबगी सब्सक्राइब तौबियो सब्सक्राइब हेक तौबु लोरेगा बेल अमु थोलकनिबको अदुदा अमतगा नंबियो हाइबदी अनोबा हेक थागतपगा नोटिफिकेशन लाकनबा मयामना चलनिंगबा मफम लेरेगासु को आई अदुम कमेंट द पिबिरो आई तोंगान तोंगान मफम मयाम मा अनोबा चही लाकपजिदको अनोबा मफम मयाम एक्सप्लोर तौगेना खल्लेबको अदो mayam punamak yaifaminerze I should fuck her